ꯑꯇꯣꯞꯄ ꯌꯥꯝꯅ ꯇꯣꯏꯅ ꯃꯥꯂꯦꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯃꯔꯛꯇ ꯊꯦꯡꯅꯕ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯑꯃꯇꯪꯒ ꯊꯝꯖꯒꯦ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯀꯥ ꯍꯦꯟꯅ ꯄꯨꯛꯅꯤꯡꯁꯤ ꯂꯥꯡꯇꯛꯅꯕ ꯑꯦꯡꯖꯥꯏꯇꯤ ꯗꯤꯁꯑꯣꯔꯗꯔ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯏꯆꯥꯁꯤꯡ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄ ꯈꯤꯇꯪ ꯊꯦꯡꯉꯦ ꯑꯗꯨꯗꯒꯤ ꯌꯨꯝꯒꯤ ꯅꯨꯄꯥꯁꯤꯡꯅ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄ ꯈꯤꯇꯪ ꯊꯦꯡꯉꯦ ꯊꯕꯛ ꯆꯠꯊꯣꯛꯄ ꯀꯥꯟꯗ ꯅꯣꯡ ꯖꯝ ꯖꯝ ꯆꯨꯊꯔꯛꯑꯦ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯄꯥꯈꯠꯄ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯀꯩꯗꯧꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯟꯕꯁꯤ ꯃꯁꯤ ꯑꯅꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯇꯧꯈ꯭ꯔꯕ ꯊꯦꯡꯅꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯁꯤꯅ ꯇꯣꯏꯁꯜꯂꯛꯑꯕ ꯃꯁꯤꯅ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯄꯤꯔꯕ ꯑꯗꯨꯒ ꯑꯩꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯏꯪꯈꯥꯡꯗ ꯑꯄꯟꯕ ꯑꯀꯥꯏꯕ ꯄꯤꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯦꯡꯖꯥꯏꯇꯤ ꯗꯤꯁꯑꯣꯔꯗꯔꯁ ꯄꯥꯈꯠ ꯊꯨꯀꯠꯄꯒꯤ ꯑꯅꯥꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯧꯒꯅꯤ ꯑꯗ ꯃꯁꯤꯗꯩꯁꯤꯗ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯕꯨ ꯑꯦꯡꯖꯥꯏꯇꯤ ꯅꯥꯔꯕꯅೋ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩ ꯈꯖꯤꯛ ꯈꯔꯥꯛ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯤ ꯂꯩꯔꯤꯕ ꯑꯍꯣꯡꯕ ꯑꯃꯗꯤ ꯎꯔꯤꯕ ꯇꯥꯔꯤꯕ ꯐꯤꯕꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯈꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯀꯔꯝꯅ ꯈꯪꯒꯅꯤ ꯍꯥꯏꯔꯒꯗꯤ ꯑꯦꯡꯖꯥꯏꯇꯤ ꯅꯥꯕ ꯃꯇꯝꯗ ꯇꯣꯏꯅ ꯊꯦꯡꯅꯕ ꯂꯥꯏꯑꯣꯡ ꯃꯈꯜ ꯑꯅꯤꯈꯛ ꯑꯩ ꯈꯥꯏꯗꯣꯛꯆꯒꯦ ꯂꯥꯏꯑꯣꯡ ꯃꯈꯜ ꯈꯔꯅ ꯄꯨꯟꯁꯤꯜꯂꯒ ꯃꯗꯨꯅ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯂꯨ ꯇꯣꯡꯅ ꯁꯥꯕ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯡ ꯑꯣꯏꯅ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯈꯜ ꯑꯃꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯐꯥꯎꯕ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯑꯣꯏꯕ ꯂꯥꯏꯑꯣꯡ ꯑꯣꯏꯅ ꯊꯣꯛꯂꯛꯀꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯂꯥꯏꯑꯣꯡꯁꯤꯡꯁꯤ ꯄꯨꯔꯒ ꯑꯅꯥꯕꯁꯤꯡꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯏ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯃꯤꯍꯨꯟ ꯀꯥ ꯍꯦꯟꯅ ꯆꯣꯡꯕ ꯑꯩꯈꯣꯏ ꯃꯤꯍꯨꯟꯁꯤ ꯄꯣꯛꯄꯗꯩꯅ ꯁꯤꯐꯥꯎ ꯑꯗꯨꯝ ꯆꯣꯡ ꯂꯩꯗꯧꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯗꯦ ꯃꯤꯍꯨꯟ ꯆꯣꯡꯉꯦ ꯍꯥꯏꯕꯁꯦ ꯑꯗꯨ ꯃꯤꯍꯨꯟꯁꯤ ꯈꯔ ꯀꯟꯅ ꯅꯠꯇ꯭ꯔꯒ ꯊꯨꯅ ꯆꯣꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯥꯜꯄꯤꯇꯦꯁꯟ ꯍꯥꯏꯗꯅ ꯃꯤꯍꯨꯟ ꯆꯣꯡꯕꯁꯤ ꯏꯁꯥꯅ ꯈꯪꯉꯛꯏ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩ ꯍꯥꯔꯠ ꯐꯦꯜ ꯑꯣꯏꯒꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯍꯥꯔꯠꯀꯤ ꯑꯅꯥꯕ ꯂꯩꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯛꯏ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯄꯥꯜꯄꯤꯇꯦꯁꯟ ꯀꯧꯏ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯍꯨꯟꯒꯤ ꯄꯥꯏꯗꯅ ꯌꯦꯡꯕ ꯃꯇꯝꯗ 100ꯒꯤ ꯃꯊꯛꯇ 120ꯒꯤ ꯃꯊꯛꯇ ꯃꯤꯅꯤꯠ ꯑꯃꯗ ꯍꯨꯟꯕ ꯑꯩꯈꯣꯏ ꯊꯦꯡꯅꯩ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯔꯠꯀꯤ ꯑꯅꯥꯕ ꯈꯔꯒ ꯃꯔꯤ ꯂꯩꯅꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯗꯅ ꯑꯅꯥꯕꯁꯤꯡꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯥꯔꯠꯀꯤ ꯗꯣꯛꯇꯔꯁꯤꯡꯗ ꯆꯠꯅꯩ ꯑꯗꯣ ꯍꯥꯔꯠꯀꯤ ꯗꯣꯛꯇꯔꯁꯤꯡꯅꯁꯨ ꯃꯥꯒꯤ ꯑꯅꯥꯕ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯈꯠ ꯊꯨꯀꯠꯄꯒꯤ ꯂꯥꯏꯑꯣꯡꯅꯤ ꯍꯥꯏꯅ ꯈꯪꯕꯤꯗꯨꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯕꯤꯔꯛꯏ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯉꯥꯎꯐꯤꯡ ꯇꯧꯕ ꯇꯨꯒꯗ꯭ꯔꯕꯅꯦ ꯑꯩꯁꯤꯕꯨ ꯍꯥꯏꯗꯅ ꯈꯔ ꯏꯟꯕꯒꯨꯝ ꯀꯔꯤꯒꯨꯝ ꯈꯟꯕ ꯐꯥꯎꯕ ꯀꯣꯛ ꯉꯥꯎꯐꯤꯡ ꯇꯧꯕꯁꯤ ꯃꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯩ ꯁꯣꯔ ꯍꯣꯟꯕ ꯋꯥꯕ ꯁꯣꯔꯠꯅꯦꯁ ꯑꯣꯐ ꯕ꯭ꯔꯦꯠ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯇꯣꯏꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯖꯕ ꯋꯥꯍꯩꯗ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯁꯣꯔ ꯍꯣꯟꯕ ꯃꯇꯝꯗ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯕ ꯌꯥꯗꯕ ꯃꯇꯦꯛꯇ ꯇꯣꯛꯈꯤꯕ ꯃꯥꯟꯕ ꯃꯈꯥ ꯇꯥꯅ ꯍꯣꯟꯖꯤꯟꯕꯗ ꯋꯥꯕ ꯑꯗꯨꯒꯨꯝꯕ ꯁꯣꯔꯠꯅꯦꯁ ꯑꯣꯐ ꯕ꯭ꯔꯦꯠ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯩ ꯑꯗꯒꯤ ꯑꯃꯨꯛ ꯈꯣꯡ ꯈꯨꯠꯁꯦ ꯖꯤꯡ ꯂꯥꯎꯕ ꯁꯖꯤꯡ ꯍꯧꯕꯗꯧꯅ ꯃꯁꯤ ꯃꯌꯥꯝ ꯇꯣꯏꯅ ꯑꯩꯈꯣꯏ ꯑꯅꯥꯕꯁꯤꯡꯅ ꯍꯥꯏꯕꯤꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯨꯒ ꯊꯕꯥꯛꯁꯤ ꯀꯔꯛ ꯐꯥꯖꯤꯜꯂꯛꯄꯒꯨꯝꯕ ꯆꯤꯟꯕ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏ ꯊꯪꯕ ꯁꯥꯏꯠꯁꯤꯗ ꯆꯤꯜꯂꯛꯑꯒꯗꯤ ꯅꯥꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯈꯔ ꯈꯪꯅꯕꯒꯨꯝ ꯈꯪꯅꯗꯕꯒꯨꯝ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯗꯣꯔ ꯃꯥꯜꯂꯦ ꯀꯥꯏꯅ ꯍꯦꯛ ꯑꯣꯏꯗ ꯍꯥꯔꯠꯁꯤ ꯂꯩꯕ ꯀꯧꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯇꯧꯔꯒꯗꯤ ꯃꯥꯁꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯑꯃꯗ ꯂꯩꯔꯦ ꯅꯨꯡꯉꯥꯏꯇꯕ ꯍꯤꯞꯄꯦ ꯅꯨꯡꯉꯥꯏꯇꯕ ꯐꯝꯃꯦ ꯅꯨꯡꯉꯥꯏꯇꯕ ꯇꯤꯚꯤ ꯌꯦꯡꯉꯦ ꯅꯨꯡꯉꯥꯏꯇꯕ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯗꯨꯒꯨꯝꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯐꯥꯎꯏ ꯑꯗꯨꯒ ꯇꯨꯝꯕ ꯌꯥꯗꯦ ꯑꯗꯨꯒ ꯆꯥꯕ ꯌꯥꯗꯦ ꯃꯁꯤꯗ ꯇꯨꯝꯕ ꯌꯥꯗꯕꯁꯤꯗꯤ ꯇꯨꯝꯊꯕ ꯌꯥꯗꯕ ꯑꯣꯏꯅ ꯊꯣꯛꯄ ꯌꯥꯏ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯣꯏꯅ ꯃꯤꯀꯞ ꯊꯣꯛꯄ ꯑꯣꯏꯅ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯆꯥꯕꯁꯨ khar charaga hekta akhoi nena taraktadana amu haugatlaga amu loisindana adumaina tauba asina anxiety disorder gi layong singi manungda maroiba layong sing oire adu makhoi si aikoina handshake ka tau matamda makhoi mukut masa je humang anapi kanganba chochot laugan base am toina thengnagani base anxiety gi symptom amani adu anxiety natraga stress si yam toina taugan mi dadi akhoi gi chin gi manungda aphthas ulcer haidana चिंबानी अपाब मनुंगसिदा हेक साथापा पोटसे मसिजु अखोय याम तोयना दुमक थेंगनबा यावे मसि स्ट्रेस अमसुंग टेंशन एंजाइटी याम लेबा मिदा थेंगनगले असमना एंजाइटी लेबसिना करी काय हारगदी मागी चही मतंग अंगांग अहलगी मतुंगिना माना माना तौरिबा थबक कुदमोयना लारिक तमजरिबा अंगांग सिंगददी इपा पाखतना लारिकसी फाबा ngamdaba लारिक मनाक्ता फमजरगसु para phaba oidaba aduga phariba kharjusu kauba asi depression dasu thengnai aduga anxiety dasu masina thoali aduna karigumba thoram thogai amada pungning lupna pungning thadaraga mamutana khandage haibase ngamdaba aduna maram oira khoirang khoi saunaba sauningba pot su dum yauribane asida natana mokoi si koigi thaba inkhang ama chatpa matamda akhoi chatpa ngamdaba masi anxiety gi makhal ama lei masina kari kauge bu panic disorder with agoraphobia hai kitang panjage panic disorder haibasi anxiety makhal amani masrista aigi anabasi akoige tamna sum nataba akoige khanghaudana anabasi la aga khanghaudana yamna kanna